ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯕꯗ ꯑꯩꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯝꯕ ꯄꯣꯠꯂꯨꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤ ꯑꯌꯨꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯩꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇꯗ ꯑꯇꯣꯞꯄꯁꯤꯡꯗ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯑꯔꯣꯟ ꯑꯊꯨꯞ ꯂꯩꯇꯅ ꯆꯨꯝꯅ ꯂꯩꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯦꯐꯤꯁꯥ 4:15 ꯉꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯕꯨ ꯄꯥꯡꯕꯤꯌꯨ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯆꯨꯝꯕ ꯑꯗꯨ ꯅꯨꯡꯁꯤꯅ ꯉꯥꯡꯗꯨꯅ ꯃꯔꯝ ꯄꯨꯝꯅꯃꯛꯇ ꯃꯀꯣꯛ ꯑꯣꯏꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯆꯥꯎꯈꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯑꯆꯨꯝꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯋꯥꯏꯗ ꯆꯥꯎꯈꯠꯄ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯂꯧꯁꯤꯟꯖꯔꯤꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯑꯆꯨꯝꯕ ꯑꯗꯨꯅꯤ꯫ ꯑꯔꯣꯟ ꯑꯊꯨꯞ ꯌꯥꯝꯅ ꯂꯩꯕ ꯃꯔꯝꯅ ꯃꯤꯀꯌꯥ ꯑꯃ ꯅꯥꯗꯨꯅ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯃꯁꯨꯡ ꯃꯥꯒ ꯑꯃꯒ ꯂꯩꯅꯕ ꯃꯔꯤꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯍꯥꯛꯀꯤ ꯆꯍꯤ 13ꯇ ꯉꯥꯏꯔꯤꯉꯩꯗ ꯑꯉꯥꯡ ꯌꯩꯊꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨ ꯃꯍꯥꯛꯅ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯌꯨꯝ ꯃꯀꯩ ꯑꯃꯨꯛ ꯄꯥꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯔꯣꯟꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯅ ꯈꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯏꯀꯥꯏꯃꯟꯗꯨꯅ ꯀꯅꯥ ꯑꯃꯠꯇꯗ ꯃꯗꯨ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯃꯃꯥꯡꯉꯩꯗ ꯑꯣꯛꯇꯕꯤ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯃꯗꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯃꯗꯨ ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯇꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯆꯍꯤ 40-50 ꯁꯨꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯤꯁꯤꯡꯅ ꯊꯤꯅ ꯉꯥꯡꯂꯛꯀꯅꯤ ꯀꯤꯗꯨꯅ ꯃꯗꯨ ꯃꯈꯣꯏꯅꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯣꯛꯈꯤꯅꯕ ꯄꯤꯊꯣꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯉꯣꯟꯗ ꯑꯔꯣꯟ ꯑꯊꯨꯞ ꯂꯩꯔꯒꯗꯤ ꯃꯗꯨꯅ ꯅꯪꯕꯨ ꯑꯀꯤꯕꯅ ꯊꯜꯍꯟꯒꯅꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯕꯨ ꯑꯩꯒꯤ ꯏꯄꯥꯃꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ, ꯑꯗꯨꯒ ꯃꯗꯨ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯆꯍꯤ 10 ꯁꯨꯗ꯭ꯔꯤ ꯐꯥꯎꯕ ꯃꯗꯨ ꯑꯩ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯩꯕꯨ ꯃꯤꯅ ꯊꯤꯅ ꯍꯥꯏꯅꯈꯤꯒꯅꯤ ꯈꯟꯕꯗꯒꯤ ꯃꯗꯨ ꯑꯩꯅ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯂꯨꯍꯣꯡꯂꯕ ꯍꯞꯇꯥ 3ꯃꯨꯛꯇ ꯉꯥꯏꯔꯤꯉꯩꯗ ꯑꯩꯅ ꯃꯍꯥꯛꯀ ꯃꯔꯤ ꯐꯖꯅ ꯂꯩꯕ ꯉꯝꯗꯕ ꯃꯔꯝꯅ ꯑꯩ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯅ ꯗꯦꯚꯅ ꯑꯩꯉꯣꯟꯗ ꯍꯪꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯑꯗꯨꯗ ꯑꯩꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒꯅꯤ ꯈꯜꯂꯝꯕ ꯑꯗꯨ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯑꯩꯒꯤ ꯋꯥꯈꯜ ꯊꯋꯥꯏꯗ ꯑꯗꯨꯝ ꯏꯁꯤꯟꯈꯤꯕꯒꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨ ꯑꯩꯅ ꯈꯟꯁꯤꯟꯅꯗꯕ ꯌꯥꯔꯝꯗꯦ, ꯃꯗꯨ ꯑꯩ ꯃꯥꯌꯣꯛꯅꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯤ ꯑꯐꯕ ꯏꯁ꯭ꯋꯔꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯆꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯐꯒꯠꯂꯛꯅꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯊꯕꯛ ꯇꯧꯔꯝꯕ ꯀꯝꯄꯅꯤ ꯑꯃꯗꯒꯤ ꯐꯥꯎꯕ ꯁꯦꯜ ꯍꯨꯔꯥꯟꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤ ꯎꯔꯒ ꯃꯁꯤ ꯃꯈꯣꯏꯅ ꯊꯥꯖꯔꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯩꯕꯨ ꯏꯁ꯭ꯋꯔꯅ ꯀꯧꯕꯤꯔꯛꯇꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯨꯔꯥꯟꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯀꯝꯄꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯁꯦꯜ ꯑꯗꯨ ꯁꯤꯡꯗꯣꯛꯂꯨꯆꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯍꯥꯏꯕ ꯃꯊꯧ ꯇꯥꯔꯝꯃꯤ, ꯃꯗꯨ ꯑꯩꯅ ꯀꯅꯥ ꯑꯃꯠꯇꯗ ꯈꯪꯍꯜꯂꯝꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯗꯦꯚꯇ ꯍꯥꯏꯖꯔꯨꯕꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯏꯁ꯭ꯋꯔꯅ ꯆꯤꯡꯕꯤꯕ ꯑꯗꯨ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯌꯥꯅꯔꯝꯃꯤ꯫ ꯃꯗꯨ ꯑꯩꯅ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯈꯥ ꯇꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯂꯝꯃꯤ꯫
ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯑꯩꯅ ꯇꯧꯈꯤꯕ ꯑꯁꯤꯒꯨꯝꯅ ꯅꯈꯣꯏ ꯇꯧ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯈꯣꯏꯁꯨ ꯊꯋꯥꯏꯅ ꯆꯤꯡꯕ ꯑꯗꯨꯗꯤ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯉꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯍꯣꯡꯗꯣꯛꯄ ꯌꯥꯕ ꯃꯇꯥꯡꯅꯤ꯫ ꯃꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯜꯂꯝꯗꯦ꯫ ꯑꯩꯅ ꯆꯨꯝꯅꯗꯤ ꯍꯤꯡꯗꯅ ꯃꯤꯁꯤꯡꯗ ꯑꯩꯅ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯆꯨꯝꯅ ꯍꯤꯡꯉꯨ ꯍꯥꯏꯅ ꯀꯔꯝꯅ ꯍꯥꯏꯒꯅꯤ? ꯃꯗꯨ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ, ꯑꯗꯨꯒ ꯃꯗු ꯖꯤꯁꯨꯒꯤ ꯏꯒꯤ ꯃꯈꯥꯗ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯑꯩꯅꯗꯤ ꯍꯥꯏꯕ ꯌꯥꯏ꯫ ꯍꯣꯏ, ꯃꯗꯨ ꯑꯆꯨꯝꯕꯅꯤ, ꯑꯩ ꯉꯥꯛꯄꯤꯕ ꯐꯪꯈ꯭ꯔꯕꯅꯤ, ꯑꯗꯨꯕు ꯃꯗꯨ ꯑꯩꯅ ꯃꯥꯌꯣꯛꯅꯅꯕ ꯏꯁ꯭ꯋꯔꯅꯗꯤ ꯑꯩꯕꯨ ꯆꯤꯡꯕꯤꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅꯕ ꯍꯤꯔꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯃꯥꯌꯣꯛꯅꯍꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯕ ꯀꯤꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯀꯝꯄꯅꯤ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯃꯇꯝ ꯑꯃꯗ ꯁꯦꯜ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯪꯂꯨꯕꯗ ꯃꯈꯣꯏꯅ "ꯑꯣ, ꯍꯣꯏ, ꯅꯤꯡꯁꯤꯡꯉꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯑꯩꯅꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯔꯦ꯫ ꯑꯩꯅ ꯃꯗꯨ ꯍꯥꯏꯕꯗ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯗ꯭ꯔꯥ ꯇꯥꯔꯝꯃꯣꯏꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯔꯦ, ꯑꯗꯨꯅ ꯑꯩ ꯍꯨꯔꯥꯟꯈꯤꯕ ꯁꯦල් ꯑꯗꯨ ꯄꯤꯊꯣꯛꯈꯤꯅꯕ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯗꯨ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ"꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥ ꯈꯪꯕꯤꯕꯒꯦ? ꯃꯗꯨ ꯇꯧꯕꯗ ꯂꯨꯕꯗꯤ ꯌꯥꯏ, ꯏꯀꯥꯏꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯔꯨꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯏ꯫ ꯑꯆꯨꯝꯕꯒ ꯃꯥꯌꯣꯛꯅꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯨꯅꯗꯤ ꯊꯣꯛꯏ, ꯑꯗꯨꯕꯨ ꯌꯥꯝꯅꯗꯤ ꯑꯐꯕ ꯑꯃꯗꯤ ꯑꯣꯏ꯫ ꯊꯥꯒꯠ ꯏꯁꯩ ৯꯸ꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯌꯣꯜ ꯑꯔꯥꯟꯁꯤꯡ ꯑꯁꯤ ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯊꯝꯂꯤ, ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯄꯥꯞꯁꯤꯡ ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯒꯤ ꯃꯉꯥꯟꯗ ꯊꯝꯂꯤ꯫ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯅꯩ, ꯃꯗꯨ ꯑꯩꯈꯣꯏꯅꯗꯤ ꯀꯥꯎꯔꯕ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯅꯤꯡꯁꯤꯡꯍꯜꯂꯛꯂꯕꯗꯤ, ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯅꯪꯅ ꯊꯤꯅ ꯇꯧꯈꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯃꯨꯛ ꯅꯪ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯏ꯫ ꯃꯗꯨ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯔꯕꯁꯨ ꯏꯁ꯭ꯋꯔꯅꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯛꯂꯕꯗꯤ ꯃꯗꯨ ꯅꯪ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯆꯠꯄ ꯑꯗꯨꯅꯤ, ꯃꯔꯝꯗꯤ ꯃꯗꯨ ꯇꯧꯗ꯭ꯔꯕꯗꯤ ꯍꯦꯟꯅ ꯑꯋꯥꯕꯗ ꯇꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯁ꯭ꯋꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯈꯣꯏꯗ ꯅꯤꯡꯁꯤꯡꯍꯜꯂꯛꯂꯤꯕ ꯑꯗꯨ ꯃꯥꯌꯣꯛꯅꯕꯒꯤ ꯃꯍꯨꯠꯇ ꯃꯗꯨꯒꯤ ꯃꯥꯌꯣꯛꯅꯒꯗꯕ ꯑꯗꯨꯗꯒꯤ ꯆꯦꯟꯅꯕ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯗꯨ ꯅꯪꯅ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯅꯪ ꯐꯒꯠꯂꯛꯄꯗꯤ ꯂꯩꯔꯣꯏ꯫ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯈꯔ ꯍꯔꯥꯎꯕ ꯃꯥꯜꯂꯤ꯫ ꯅꯪꯒꯤ ꯅꯨꯡꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯃꯗꯨꯕꯨ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏ, ꯑꯗꯨꯕꯨ ꯅꯪꯕꯨ ꯃꯅꯤꯡꯗꯤ ꯇꯝꯍꯟꯒꯅꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯔꯁꯤꯌꯥꯗ ꯑꯩ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯃꯤꯅ ꯊꯤꯅ ꯇꯧꯕꯤꯔꯛꯄꯒꯤ ꯃꯇꯥꯡꯗ ꯉꯥꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯅ ꯊꯤꯅ ꯇꯧꯕꯤꯔꯛꯂꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯀꯌꯥ ꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯊꯣꯛꯂꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯦꯕꯀ ꯑꯩꯒ ꯋꯥꯔꯤꯅꯔꯤ꯫ ꯆꯍꯤ 40 ꯁꯨꯔꯕ ꯑꯍꯜ ꯑꯃ, ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯊꯤꯅ ꯇꯧꯕꯤꯔꯛꯂꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯍꯥꯛꯅ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯝꯗꯦ, ꯑꯗꯨꯒ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯅꯅꯕꯒꯤ ꯃꯈꯣꯏꯗ ꯀꯧꯊꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯊꯣꯔꯛꯂꯤꯕ ꯑꯗꯨꯅ ꯇꯥꯛꯂꯤꯕ ꯑꯗꯨ, ꯍꯣꯏ, ꯃꯗꯨ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯀꯞꯅꯔꯝꯃꯤ, ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯅꯤꯡꯈꯥ ꯇꯝꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯗ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯈꯣꯏꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯔꯤ ꯍꯥꯏꯕꯗꯨ ꯐꯥꯎꯖꯈꯤ꯫ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯥꯡꯒꯜ ꯂꯩ, ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯁꯤ ꯑꯆꯨꯝꯕꯒꯤ ꯊꯋꯥꯏꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯕꯛꯇꯤ ꯑꯩꯈꯣꯏꯕꯨ ꯑꯆꯨꯝꯕꯗ ꯆꯤꯡꯕꯤꯕ ꯑꯗꯨꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯆꯨꯝꯅ ꯊꯕꯛ ꯇꯧꯅꯕ ꯆꯤꯡꯕꯤꯕ ꯑꯗꯨꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗꯤ, "ꯖꯣꯏꯁ, ꯅꯪꯗꯤ
ꯅꯪꯅ ꯇꯥꯛꯂꯤꯕ ꯑꯗꯨꯃꯛ ꯅꯪꯁꯨ ꯍꯤꯡꯉꯤ꯫ ꯃꯍꯥꯛꯇꯤ ꯅꯣꯡꯃꯅ ꯑꯃ ꯑꯣꯏꯔꯒ ꯅꯣꯡꯃꯅ ꯑꯃ ꯑꯣꯏꯕꯗꯨ ꯅꯠꯇꯦ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ ꯉꯥꯡꯂꯤꯕ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯕ ꯁꯥꯁꯤꯟꯅꯕ ꯙꯔꯃ ꯁꯥꯁꯤꯟꯅꯕ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡ ꯑꯗꯨ ꯅꯠꯇꯦ꯫ ꯖꯦꯀꯣꯕ 5:13 ꯆꯔꯆꯁꯤꯡꯗ ꯂꯩꯇ꯭ꯔꯕ ꯑꯗꯨ ꯃꯁꯤꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯨꯝꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯅꯤꯌꯣꯝ ꯈꯔꯗꯤ ꯇꯝꯕꯗꯤ ꯌꯥꯏ꯫ ꯅꯈꯣꯏꯒꯤ ꯑꯅꯥꯕ ꯐꯍꯟꯕꯤꯅꯕ ꯅꯈꯣꯏ ꯑꯃꯒ ꯑꯃꯒ ꯄꯥꯞ ꯍꯥꯏꯗꯣꯛꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯍꯥꯏꯖꯃꯤꯟꯅꯧ꯫ ꯙꯔꯃ ꯆꯦꯟꯕ ꯃꯤꯒꯤ ꯍꯥꯏꯖꯕꯗꯤ ꯄꯥꯡꯒꯜ ꯀꯜꯂꯤ ꯑꯃꯁꯨꯡ ꯊꯕꯛ ꯇꯧꯕ ꯉꯝꯃꯤ꯫ ꯁꯥꯁꯇ꯭ꯔ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯆꯥꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯍꯥꯏꯗꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯍꯥꯏꯗꯣꯛꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯅꯥꯕ ꯐꯒꯅꯤ꯫ ꯅꯪꯒꯤ ꯑꯔꯣꯟ ꯑꯊꯨꯞꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯑꯃꯅ ꯈꯪꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯗꯨ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯇꯅ ꯂꯩꯕ ꯉꯝꯗꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯅꯉꯣꯟꯗ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯕꯤꯕ ꯑꯗꯨ ꯃꯤ ꯑꯇꯥꯡꯕꯅꯤ꯫ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯕ ꯃꯤꯁꯤꯡ ꯑꯣꯏꯒꯟꯗꯦ꯫ ꯄꯥꯎꯇꯥꯛ ꯑꯣꯏꯅ ꯍꯦꯟꯅ ꯄꯤꯒꯟꯕ ꯑꯣꯏꯅ ꯇꯧꯏ꯫ ꯑꯩꯒꯤ ꯑꯋꯥꯕ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯅ ꯇꯥꯟꯅꯕ ꯃꯇꯝꯗ ꯑꯩꯕꯨ ꯃꯨꯟꯅ ꯇꯥꯕꯤꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯈꯪꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯛꯇꯨꯅ ꯑꯣꯏꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯔꯛꯄ ꯑꯁꯤ ꯑꯁꯤꯃꯨꯛ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯁꯣꯏꯕ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯅꯩ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒ ꯑꯩꯒ ꯑꯐꯕ ꯃꯔꯤ ꯂꯩꯅꯩ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯌꯥꯝꯅ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯩ꯫ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯈꯪꯂꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯈꯪꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯁꯣꯟꯕꯁꯤꯡꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯈꯪꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯅꯪ ꯍꯟꯅ ꯐꯒꯠꯂꯛꯅꯕ ꯍꯣꯠꯅꯕ ꯐꯩ꯫ ꯅꯪꯒꯤ ꯄꯥꯞꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯕ ꯐꯪꯅꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄꯗ ꯅꯪꯒꯤ ꯄꯥꯞ ꯍꯥꯏꯗꯣꯛꯂꯨꯒꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯩ꯫ ꯅꯣꯡꯃ ꯅꯍꯥ ꯑꯃ ꯑꯩꯉꯣꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯟꯅꯅꯤꯡꯏ꯫ ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯅ ꯈꯪꯍꯟꯗꯨꯅ ꯇꯥꯟꯅꯔꯕꯗꯤ ꯑꯩ ꯃꯁꯤꯗꯒꯤ ꯏꯅꯤꯡꯇꯝꯒꯅꯤ ꯅꯤꯡꯖꯩ꯫ ꯑꯔꯣꯟ ꯑꯊꯨꯞꯁꯤꯡ ꯑꯁꯤꯁꯨ ꯄꯥꯡꯒꯜ ꯂꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯅꯪꯅ ꯍꯦꯛ ꯃꯉꯥꯜꯗ ꯄꯨꯊꯣꯛꯄ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯃꯉꯥꯜ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯗꯤ ꯏꯊꯟꯇ ꯃꯐꯝ ꯃꯐꯝꯗ ꯌꯥꯝꯅ ꯆꯠꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯂꯥꯞꯅ ꯂꯩꯃꯤꯟꯅꯈꯤꯕ ꯃꯔꯝꯅ ꯅꯥꯏꯇꯣꯝ ꯇꯥꯕ ꯃꯇꯝꯗ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯂꯥꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡ ꯄꯥꯝꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯩ ꯃꯤꯅꯤꯁꯇ꯭ꯔꯤ ꯌꯥꯝꯅ ꯇꯧꯅꯤꯡꯏ ꯑꯗꯨꯒ ꯄꯥꯞ ꯁꯨꯛꯇꯧ ꯇꯧꯅꯤꯡꯗꯦ꯫ ꯑꯩꯒꯤꯗꯃꯛ ꯍꯥꯏꯖꯕꯤꯌꯨ꯫ ꯑꯗꯨꯒ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯋꯥꯕ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯃꯔꯝꯅ ꯑꯇꯣꯞꯄꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗ ꯈꯪꯍꯜꯂꯣꯏꯗꯧꯕꯅꯤ ꯍꯥꯏꯅ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯈꯣꯏꯗ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯏꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯀꯣ? ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯒꯗꯤ ꯂꯥꯏ ꯐꯠꯇꯕꯗ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯍꯦꯟꯅ ꯍꯥꯞꯆꯤꯜꯂꯤꯕꯅꯤ꯫ ꯅꯪꯕꯨ ꯅꯥꯍꯜꯂꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯪ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ꯭ꯔꯥ? ꯉꯔꯥꯡ ꯈꯛꯇ ꯑꯣꯏꯔꯕꯁꯨ ꯅꯪꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯥꯌꯣꯛꯅꯗ꯭ꯔꯤꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯉꯁꯤ ꯊꯋꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯒꯗꯤ ꯃꯗꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯅ ꯃꯥꯌꯣꯛꯅꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4-5 ꯇꯥꯔꯕ ꯐꯥꯎꯕ ꯑꯩ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯡ 5 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯍꯟꯅꯤꯡꯕꯒꯨꯝ ꯑꯩ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ
ꯋꯥ ꯉꯥꯡꯕꯗ ꯁꯣꯏꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯈꯪꯍꯟꯕꯤꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯨꯡꯉꯥꯏꯍꯟꯗꯕ ꯃꯇꯝꯗ ꯃꯗꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯍꯟꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦ꯫ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯕꯦꯚꯥꯔ ꯆꯠꯄꯒꯦ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯂꯨꯅ ꯂꯧꯏ꯫ ꯏꯁ꯭ꯋꯔ ꯃꯁꯥꯃꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯍꯟꯗꯕ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯑꯁꯦ ꯈ꯭ꯔꯤꯁꯇ꯭ꯌꯟꯅꯦꯗꯤ ꯍꯥꯏꯔꯒ ꯈ꯭ꯔꯤꯁꯇ꯭ꯌꯟꯒꯤ ꯁ꯭ꯇꯤꯀꯔꯒ ꯒꯥꯔꯤꯗꯒꯗꯤ ꯅꯞꯂꯒ ꯃꯤꯉꯣꯟꯗ ꯊꯤꯅ ꯇꯧꯔꯕꯗꯤ ꯑꯩꯅ ꯈꯟꯕꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯍꯔꯥꯎꯔꯣꯏ꯫ ꯃꯤꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝꯅ ꯇꯧꯅꯩ꯫ ꯃꯗꯨꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯑꯩ ꯇꯨꯝꯍꯟꯈꯤꯗꯕ ꯑꯗꯨ ꯌꯥꯝꯅ ꯐꯩ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯅ ꯂꯥꯟꯈꯤꯕ ꯑꯗꯨ ꯆꯨꯝꯊꯣꯛꯆꯈꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯤꯁꯤꯡꯅ ꯇꯥꯕꯤꯗ꯭ꯔꯕꯁꯨ ꯃꯈꯣꯏꯗ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕ ꯑꯗꯨꯅ ꯁꯨꯛꯍꯥꯏ ꯍꯥꯏꯗꯕꯕꯨꯗꯤ ꯍꯦꯟꯅ ꯐꯩ꯫ ꯉꯔꯥꯡ ꯅꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯝꯕ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯛꯂꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯐꯝꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯌꯣꯛꯅꯕ ꯍꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯁꯦ ꯊꯥꯖꯔꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯈꯪꯖꯤꯟꯅꯗꯗꯨꯅ ꯑꯗꯨꯝ ꯐꯝꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯀꯌꯥꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯃꯥꯡꯗ ꯄꯨꯗꯨꯅ ꯍꯥꯏꯗꯣꯛꯆꯒꯗꯧꯕꯅꯤ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯐꯣꯡ ꯐꯣꯡꯅ ꯃꯉꯥꯜꯗ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯅꯍꯧꯔꯕꯗꯤ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯃꯥꯡꯗꯨꯅ ꯆꯠꯈꯤꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ "ꯑꯣ ꯏꯁ꯭ꯋꯔ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ, ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯤ" ꯍꯥꯏꯔꯒꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯍꯨꯠꯇ "ꯏꯁ꯭ꯋꯔ, ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯥꯡꯒꯜ ꯄꯤꯅꯕꯤꯌꯨ, ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯑꯇꯣꯞꯄꯗ ꯑꯩꯅꯁꯨ ꯊꯤꯅ ꯇꯧꯗꯕ ꯑꯣꯏꯍꯟꯕꯤꯌꯨ" ꯍꯥꯏꯅ ꯍꯥꯏꯕꯗ ꯍꯦꯟꯅ ꯐꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯈꯪꯁꯤꯟꯅꯗꯗꯨꯅ ꯏꯁ꯭ꯋꯔꯗ ꯅꯪꯅ ꯍꯥꯏꯖꯗ꯭ꯔꯕꯗꯤ ꯅꯪ ꯍꯦꯟꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯆꯠꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨ ꯊꯤꯗꯣꯛꯅꯅꯕꯅꯤ꯫ ꯅꯪ ꯄꯥꯎꯇꯥꯛ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯄꯥꯎꯇꯥꯛ ꯂꯧꯕꯤꯌꯨ, ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝꯅꯗꯤ ꯍꯤꯡꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯄꯤꯕꯤꯕ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯩ, ꯑꯗꯨꯒ ꯑꯇꯣꯞꯄꯗꯒꯤ ꯄꯥꯎꯇꯥꯛ ꯐꯪꯗ꯭ꯔꯕꯁꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯦꯡꯕꯗꯒꯤꯗꯤ ꯄꯥꯎꯇꯥꯛ ꯐꯪꯕ ꯌꯥꯒꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯈꯪꯕꯤꯕ ꯊꯋꯥꯏ ꯑꯁꯦꯡꯕꯗꯒꯤ ꯅꯪ ꯄꯥꯎꯇꯥꯛ ꯐꯪꯕ ꯌꯥꯒꯅꯤ꯫ ꯑꯩꯅ ꯃꯁꯤ ꯍꯥꯏꯖꯔꯤꯕꯁꯤ ꯅꯥꯄꯜ ꯌꯥꯎꯅ ꯄꯣꯡꯅ ꯍꯥꯏꯖꯕ ꯅꯠꯇꯦ, ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯥꯎꯟꯁꯦꯂꯤꯡ ꯇꯧꯕ ꯆꯠꯂꯛꯇꯦ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯗꯗꯤ ꯁꯃꯁ꯭ꯌꯥ ꯌꯥꯝꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯩꯅ ꯆꯠꯇꯕꯒꯤ ꯃꯔꯝ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ, ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯨꯝ ꯍꯧꯈꯤꯕꯒ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯇꯧꯕ ꯍꯧꯈꯤ ꯑꯃꯁꯨꯡ ꯅꯤꯡꯈꯥ ꯇꯝꯍꯟꯈꯤ꯫ ꯑꯆꯨꯝꯕ ꯈꯛꯇꯅ ꯅꯪꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯔꯛꯄꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯥꯝꯅ ꯄꯣꯡꯖꯕ ꯑꯃ ꯂꯩ, ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯀꯨꯏꯅ ꯁꯥꯎꯔꯒ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯁꯥꯗꯣꯛꯏ꯫ ꯑꯩꯈꯣꯏꯗ ꯔꯤꯂꯦꯁꯟ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯈꯠꯅ ꯆꯩꯅꯕ ꯂꯩꯔꯒ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯏꯁ꯭ꯋꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ꯫ ꯃꯁꯤ
ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡꯒꯤ ꯃꯔꯛꯇ ꯊꯦꯡꯅꯔꯤꯕ ꯑꯆꯧꯕ ꯁꯃꯁ꯭ꯌꯥ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯔꯆꯇ ꯆꯠꯂꯤ, ꯑꯃꯒ ꯅꯣꯛꯅꯩ, ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ, ꯊꯦꯡꯛ ꯌꯨ ꯖꯤꯖꯁ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯅꯗꯕ, ꯁꯥꯎꯅꯕ, ꯈꯠꯅ ꯆꯩꯅꯕ ꯂꯩ꯫ ꯄ꯭ꯔꯥꯔꯊꯅꯥꯗ ꯄꯥꯡꯒꯜ ꯂꯩꯗꯧꯔꯤꯕ ꯑꯁꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯅꯔꯛꯂꯕ ꯀꯥꯟꯗꯅꯤ꯫ ꯃꯁꯤ ꯃꯈꯣꯏꯅ ꯃꯤꯔꯦꯀꯜ ꯑꯃ ꯊꯣꯛꯅ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯦꯔꯤꯌꯥꯁꯤꯡꯗꯅ ꯈꯠꯅꯗꯨꯅꯇ ꯂꯩꯕꯗꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯊꯕꯛ ꯁꯨꯃꯤꯟꯅꯩ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯗꯦꯕꯤꯗ ꯑꯃꯁꯨꯡ ꯑꯇꯣꯝꯕ ꯗꯦꯟ, ꯃꯈꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯔꯤꯌꯥꯗ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯈꯦꯠꯅꯩ, ꯑꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯑꯃꯨꯛꯃꯨꯛ ꯁꯥꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯌꯥ ꯑꯅꯤ ꯑꯃꯁꯨꯡ ꯏꯃꯧ ꯅꯨꯄꯤꯁꯨ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯩ꯫ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯑꯣꯏꯅ ꯑꯃꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ꯫ ꯋꯥꯔꯤ ꯐꯖꯅ ꯁꯥꯗꯣꯛꯇꯅ ꯅꯝꯐꯨꯗ ꯇꯧꯕ ꯌꯥꯔꯣꯏ꯫ ꯋꯥꯔꯤ ꯁꯥꯗꯣꯛꯄ ꯑꯁꯤ ꯐꯩ꯫ ꯋꯥꯔꯤ ꯁꯥꯅꯕ ꯄꯥꯝꯗꯕ ꯅꯨꯄꯥꯁꯤꯡꯁꯨ ꯑꯩꯅ ꯈꯪꯖꯩ꯫ ꯅꯨꯄꯥꯁꯤꯡꯁꯤ ꯄꯥꯎ ꯐꯥꯎꯗꯣꯛꯀꯟꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯖꯩ꯫ ꯅꯨꯄꯤꯁꯤꯡꯗꯤ ꯄꯥꯎ ꯐꯥꯎꯗꯣꯛꯀꯟꯕꯒꯤ ꯒ꯭ꯌꯥꯟ ꯌꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯩꯅ ꯃꯔꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯗꯣꯛꯅꯤꯡꯏ, ꯑꯗꯨꯕꯨ ꯅꯨꯄꯥ ꯅꯉꯣꯟꯗ ꯑꯁꯨꯝꯅ ꯌꯦꯡꯉꯨ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯅꯈꯣꯏꯁꯨ ꯅꯈꯣꯏꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯈꯔ ꯈꯥꯡꯕ ꯇꯥꯔꯦ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯊꯣꯛꯎ꯫ ꯅꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯕꯁꯨ ꯅꯈꯣꯏꯒꯤ ꯅꯨꯄꯤꯅꯗꯤ ꯂꯩ꯫ ꯅꯨꯄꯤꯁꯤꯡ, ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯩꯒ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤꯡꯒꯗꯤ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯗꯤ ꯁꯥꯗꯣꯛꯅꯩ꯫ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯃꯤꯁꯤꯡꯁꯦ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯑꯋꯥꯕ ꯊꯣꯛꯇꯕꯒꯨꯝꯅ ꯇꯧꯏ꯫ ꯗꯦꯕꯤꯗꯇꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁ꯭ꯋꯔꯗ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯏ꯫ ꯑꯩꯅ ꯊꯥꯖꯕꯗ ꯑꯩꯈꯣꯏꯅ ꯄꯨꯛꯁꯦꯡꯅ ꯃꯔꯨ ꯑꯣꯏꯅ ꯁꯥꯟꯅꯒꯗꯕ ꯑꯁꯤ ꯏꯁ꯭ꯋꯔꯒꯅꯤ ꯈꯜꯂꯤ꯫ ꯅꯪꯅ ꯃꯤ ꯈꯨꯗꯤꯡꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯋꯥꯔꯤ ꯁꯥꯅꯒꯗꯕ ꯅꯠꯇꯦ꯫ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯁꯤꯡꯅ ꯅꯪꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯅꯤꯡꯗꯦ, ꯃꯔꯝꯗꯤ ꯃꯗꯨꯅ ꯃꯈꯣꯏꯗ ꯇꯥꯔꯒ ꯍꯦꯟꯅ ꯋꯥꯍꯜꯂꯤ꯫ ꯍꯣꯏ, ꯈꯟꯗꯕꯁꯨ ꯌꯥꯏ ꯍꯥꯏꯕꯕꯨꯗꯤ ꯊꯥꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯀꯤꯟꯅ ꯍꯦꯛꯇ ꯊꯤꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯩ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯅꯨꯡꯁꯤꯕꯗ ꯆꯠꯂꯤ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯩꯅ ꯊꯦꯡꯅꯖꯩ꯫ ꯃꯈꯣꯏꯅ ꯍꯥꯏ, ꯅꯪꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯅ ꯍꯥꯏ, ꯑꯗꯨꯕꯨ ꯁꯨꯝ ꯈꯪꯅꯔꯛꯂꯕ ꯀꯥꯟꯗꯗꯤ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯐꯥꯎꯕ ꯌꯥꯎꯏ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯔꯝꯗꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯗ꯭ꯔꯦ꯫ ꯑꯩꯅ ꯈꯟꯕꯗ ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯅꯈꯣꯏꯅ ꯉꯝꯂꯦ ꯈꯜꯂꯦ, ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯈꯔ ꯁꯤꯖꯤꯟꯅꯅꯤꯡꯏ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯕ ꯈꯔ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯅꯅꯤ ꯕꯥꯏꯕꯜꯅ ꯑꯆꯨꯝꯕ ꯑꯗꯨ ꯅꯨꯡꯁꯤꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕ ꯑꯗꯨ꯫ ꯃꯌꯥꯝ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯤꯔꯤꯀꯣ? ꯑꯗꯨꯅ ꯃꯤꯇꯤꯡ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯌꯨꯝꯗ ꯍꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ, ꯑꯣꯀꯦ, ꯑꯩꯈꯣꯏ ꯊꯥꯖꯅ ꯐꯝꯊꯔꯒ ꯋꯥꯔꯤ ꯁꯥꯅꯔꯁꯤ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯤ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯑꯩꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯈꯪꯖꯕꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯒꯅꯤ꯫ ꯑꯔꯣꯟꯕ ꯑꯃꯝꯕꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌా ꯄꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯅꯈꯣꯏꯅ ꯑꯆꯨꯝꯕ ꯈꯪꯒꯅꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯅꯤꯡꯈꯥ ꯑꯩꯅ ꯈꯟꯕꯗ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯃꯛ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯍꯪꯅꯕ ꯋꯥꯍꯪꯅꯤ꯫ ꯃꯌꯥꯝꯗ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ꯫ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯃꯔꯝ ꯀꯌꯥ ꯑꯃꯗ ꯄꯥꯡꯒꯅꯤ ꯈꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi mam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chingchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry ji mahakpu akhoi mi mam thakajri mahakna akhoi ngonda tawbiriba thakajri ngai haifam leite